Hi ma'am, ꯑꯩ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯑꯃꯃꯨꯛ ꯄꯣꯔꯛꯑꯦ. ꯑꯩꯅ ꯉꯁꯤ ꯆꯥꯖꯗꯣꯏꯁꯦ ꯁꯣꯏꯕꯨꯝꯒ ꯉꯥꯒ ꯊꯣꯡꯕꯅꯦꯕꯀꯣ. ꯁꯤꯗ ꯂꯩꯔꯦ ꯁꯣꯏꯕꯨꯝꯒ ꯉꯥꯒ, ꯉꯥꯅ ꯁꯤꯗ ꯂꯩꯔꯦ. ꯑꯗꯨꯒ ꯁꯤꯗ ꯉꯥ ꯃꯔꯨꯝ ꯀꯥꯡꯍꯧ. ꯑꯗꯨ ꯁꯤꯗꯩꯁꯤꯗ ꯃꯔꯣꯏ ꯊꯣꯡꯕ ꯀꯩꯅꯣꯒ ꯈꯥꯖꯤꯡꯁꯨ ꯍꯥꯞꯆꯜꯂꯦ. ꯑꯩꯅ ꯁꯦꯕꯣꯠ ꯈꯔꯁꯨ ꯍꯥꯞꯆꯟꯕꯅꯦꯕ. ꯑꯗꯨ ꯊꯣꯡꯕꯁꯦ ꯄꯥꯟ ꯏꯔꯣꯝꯕ ꯑꯃ ꯂꯩꯔꯦ. ꯑꯗꯨꯏꯇꯥꯔꯗꯤ ꯆꯥꯕ ꯍꯧꯖꯤꯟꯖꯔꯒꯦꯀꯣ. ꯀꯣꯠꯅꯕꯗꯣ ꯑꯇꯩ ꯀꯩꯁꯨ ꯌꯥꯎꯗꯦ, ꯇꯤꯜꯍꯧ ꯇꯪꯈꯥꯏ ꯑꯃ ꯌꯥꯎꯔꯦ. ꯆꯥꯗꯤ ꯆꯥꯕ ꯍꯧꯖꯤꯟꯖꯔꯛꯑꯒꯦꯀꯣ. ꯃꯀꯣꯛꯁꯦ ꯇꯠꯇꯣꯔꯦ. ꯉꯥ ꯃꯀꯣꯛꯁꯦ. ꯃꯔꯤ ꯌꯥꯎ. ꯑꯍꯥꯟꯕ ꯆꯥꯛꯈꯣꯝ ꯆꯥꯖꯔꯒꯦꯀꯣ. ꯍꯥꯎꯋꯦ. ꯉꯥ ꯌꯥꯎꯍꯧꯗ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇꯤ ꯅꯥꯀꯟꯗ ꯇꯥꯔꯦ. ꯍꯥꯎꯋꯦ. ꯄꯥꯟ ꯏꯔꯣꯝꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ. ꯌꯣꯡꯆꯥꯛ ꯇꯤꯡꯉꯒ ꯊꯝꯕ ꯈꯔ ꯂꯩꯌꯦ. ꯑꯩꯅ ꯀꯥꯡꯍꯧꯁꯤꯗ ꯍꯥꯞꯆꯟꯕ. ꯁꯣꯏꯕꯨꯝꯒ ꯑꯃꯨꯛ ꯆꯥꯔꯛꯀꯦꯀꯣ. ꯍꯥꯎꯋꯦ ꯁꯣꯏꯕꯨꯝꯁꯨ. ꯐꯖꯅ ꯍꯥꯎꯋꯦ ꯉꯁꯤꯒꯤ ꯏꯟꯁꯥꯡꯁꯤꯁꯨ. ꯃꯔꯣꯏ ꯊꯣꯡꯕꯁꯤꯁꯨ ꯍꯥꯎꯋꯦ ꯃꯣꯔꯣꯛ ꯁꯥꯔꯞꯀ ꯇꯧꯔꯒ. ꯑꯩꯉꯣꯟꯗ ꯅꯍꯥꯟꯃꯨꯛ ꯃꯔꯣꯏ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯕ ꯌꯥꯎꯈꯤꯕꯅꯦꯕ. ꯑꯩ ꯉꯁꯤ ꯆꯥꯏ ꯉꯁꯤ ꯄꯨꯂꯞ ꯇꯧꯍꯧꯔꯒꯦꯅ. ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯒ ꯅꯪ ꯇꯣꯛꯄꯤꯕ
ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯈꯔ ꯈꯔ ꯇꯧꯕꯤꯌꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯗ꯭ꯔꯤꯕꯁꯤꯡꯗꯨ ꯈꯤꯇ ꯑꯣꯏꯁꯟꯕꯤꯌꯨꯕ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯌꯦꯡꯗꯤ ꯑꯗꯨꯝ ꯃꯤ ꯌꯥꯝ ꯌꯦꯡꯕ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕꯁꯦ ꯑꯝꯇ ꯍꯦꯛ ꯇꯧꯕꯤꯗꯕ ꯃꯀꯣꯛꯁꯦ ꯆꯥꯅꯤꯡꯕꯩ ꯆꯥꯔꯕ ꯑꯌꯣ ꯃꯥ ꯊꯤꯜꯂꯦ ꯃꯔꯨ ꯈꯥꯏꯗꯣꯛꯅꯕ ꯃꯇꯝ ꯑꯥ ꯌꯧꯔꯛꯄꯅꯦ ꯋꯥꯔꯀꯞꯁꯨ ꯈꯤꯇꯪ ꯉꯥꯏꯔꯦꯀꯣ ꯐꯨꯠꯕꯣꯜꯒꯤ ꯍꯥꯏꯗꯤ ꯌꯦꯡꯖꯗꯣꯔꯤꯃꯤ ꯃꯔꯨ ꯌꯥꯝꯃꯤ
tꯧꯕ ꯉꯝꯗ꯭ꯔꯦ ꯌꯣꯡꯆꯥꯛ ꯁꯤꯛꯑꯝꯗꯦ ꯃꯔꯨ ꯃꯌꯥꯝꯁꯤꯅ ꯉꯥ ꯑꯅꯤ ꯍꯥꯞꯄꯩꯁꯦ ꯑꯃꯁꯨ ꯆꯥ ꯉꯝꯃꯔꯣꯏ ꯈꯪꯉꯦ ꯁꯣꯏꯕꯨꯝꯒ ꯄꯥꯟꯒ ꯏꯔꯣꯝꯕꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯈꯪꯕ ꯃꯤꯕꯨꯗꯤ ꯌꯥꯎꯔꯝꯅꯤ ꯈꯪꯗꯕ ꯃꯤꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤ ꯏꯔꯣꯝꯕ
ꯉꯝꯃꯛꯇꯔꯦ ꯋꯥꯔꯦ ꯁꯤꯝꯇꯪꯗꯤ ꯉꯝꯁꯤꯟꯒꯦ ꯇꯧꯕꯅꯦ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ